Week number 12, lesson tarani thoi shobani nga sige Sabbath school ase. Sabbath school ge title na The Dying Seed. The Dying Seed. Sigadaba maru amasung sihangadaba maru. Asiba maru haibagi maramda ekoina sumaina nga sige Sabbath school lesson number 12 sa amuka nainagani. Tabiriba mayambu nakoi mayambu ishor gimingda Christian Living Ministry gi behalf tigi amuka hanna nakoi welcome tawzari nga sige Sabbath school asin naina ba asina aikoi gi haksang ase kramaina pap ase si halaga ishor gi manakta naksin bangam gadra haibado aikoi gi punsi da para ama pibudo oijasnu haibase ahan bada aina haijaning bane nga sige author na para Benupana ekoy gidamak the PB river memory verse ase John chapter 12 ki verse 24 John 12 ki 24 da sumay na haye most assuredly I say to you unless a grain of wheat falls into the ground and dies it remains alone but if it dies it produces much grain hay na John chapter 12 ki verse 24 da hay Jishu Christian na ay na tas seng na mag asmay na hay de bani karigumba gehu mahay adu dagi gehu panbi adu dagi gehu maru aduna makada ground laybak ta taraga sidre pau mahak ase adumang gehu oida na laygani adu bu karigumba masina sirabadi masina amuka mahay mayam putorakani hay na Jishu Christa ge yamna phajaba word picture ase ekoy da PB regalay masige analogy asina Aikoina Jishu Christa da aikoigi punsi ase kramaina submission pisin bangam gadra haibdo Jishu Christa na masisi yamna laiba analogy da aikoi bu tambi bani aduna masige analogy sida aikoina hiram ahum de yengle hairaga Jishu Christa gi manakta aikoi naksin bangam gani madugi hiram ahum the first ahan bada the wheat seed falls from the wheat plant ngasai gi gehu maru ado gehu panbi adu dagi gehu mahay adu dagi tarak na naba se darkar tai it should be fall tarak da ba darkar tai ani subada second the wheat the seeds wets to grow ngasai takraba laibak ta takraba gehu gi maru ado hek tabaga haugalakte adubu ma ke dongai haugalakadra haibdu khangdrabasu mahak matam khrangai ba ama change third ahum subada the seeds dies aduga ngasai gi gehu takraba adu ma sibatai means ngasai gehu gi mahai aduda nungai na laiba ma gi comfort zone adu digi thorak pa dai the seed must give up the past to become something new ahan bada mana gehu mahai da lairamba gehu panbi da lairamba pumnama adu sihan batai meaning adu thadok patai adu oiradi ma anoba ama oirakani asumaina aikoi ge punsi su aikoi ase aikoi ge comfort zone asidagi thorak patai aikoi ge haksang gi desire aikoi ge apamba aikoi ge self ase sihan batai aduga ishor da ngai batai adu oirabadi aikoi ge punsi da anoba ama mayol chonglakani habse ngasi ge Sabbath afternoon gi parada aikoi na uba phange submission for service saina aikoi na Sunday ge portion da yeng bakanda getting our rights is our right aikoi ge hak phangba aikoi ge adhikar phangba habse aikoi ge adumak hak ne aikoi na phangpham thokpani aduna aikoina ngasi hingliba taibang pansida aikoigi hak adu phangjanana ba taina aikoina India da lairabadi Indian citizenship ki aikoigi rights adu aikoina phangningai honai Manipur da lairabadi Manipur citizen ama oibagi Manipur da phangpham thokpa aigi rights adu aina phangbatai Meghalaya da lairabasu Nagaland da lairabasu Mizoram da lairabasu Assam da lairabasu pumnamak aikoi ngonda sarkar na pibiriba adugumba hak miyoiba ama oibagi hak adu phangjaningai aikoina tanai maduda karishu aranba laite but in spirituality adubo amuka hakcha thawai romda aikoina dharma romda adu amuka yeng makandi it sounds opposite sometimes taibang panda aikoina talibasina aikoigi hak aikoigi dabi mayam adu aikoina phangna na bai aikoina talai adubo sarga chatpa thawai gi lambi dharma gi lambi di yeng labadi madu khra onna na thoe Jishu Christa na haye nakoina aigi tung ining labadi you must deny yourself na tan tom da bo hana yaza da ba oyo nangi hak nangi right mayam adu khra makai de thado adu oiba kanda you can serve me better Jishu na hai adu oiraba kanda khakta nangna aibu phajjana khurumba aigi tung inba ngamgani hai masi se khra onna tainaba asmaina di ekoina uba phangi hoi giving up what we should be getting
may not be easy. Ko ay koi na panggadaba adhikar rights pumnamak ado thadokpa ado ay koi gi apamba do ay koi lodaba haibase yamna line di talk roi isin inauseng ay koi gi punsida ado but looking at how Jesus gave up everything Jishu Krista na kramai na magi leijaba pumnamak ado pitok kibra haibado yenglaga ay koi sungam gani haina ngasi gi Sabbath school author na ay koi bo sumay na encourage tawbi ay koi na Philippians chapter 2 verse 5 through 8 ado di yeng bakanda yamna fazaba gospel adu da piraga lay Jishu Krista gi maramda ko Philippians chapter 2 verse 5 to 8 power di yeng bakanda masi Philippians 2 asidi yeng bakanda ay koina Jishu Krista na kramay na mapana haibadu in kibra amasung Jishu Krista na mapabu in kiba aduna ay koina su Jishu Krista bo kramay na in bangam gadra haibase masi gi Philippians chapter 2 verse 5 through 8 asida uhan biye ahan bada Jesus though he was God ishor Jishu Krista ase ma ishor oirabusu but he did not hold to his right as God. Ma ishor ama oibagi hak ishor ama oibagi right adumana claim daukide. Ma ishor ne 100% God ne adubu at the same time 100% human. Mioiba ama oina laki. Ma gi leijaba pumnamakto he put aside that belongs he put aside everything that belongs to him and made himself the same as a servant who is owned by someone. Magi leijaba mana pangpam tokpa pumnamakto thadok le harga minay ama oina mapu ama na mabu lay kraba minay ama gumna mahak na laki habse koina Philippians chapter 2 verse 6 amasung 7 aduda uwe aduna ahan bada he gave up his right ishor ama oibagi hak ado Jishu Krista na thadok lag laki ani subada Jesus did not come to earth as a powerful person. Yamna matik magul layba sakti layba ina kaira koi kunba ningtho ama oina lakide. Romans ki khutagi mokoi bu lanthok pi gado ba ningtho oina lakini haina Jew sing na khalame. Adubu yamna humble origin ama oina mahakna Nazareth ki kunda pok laga. Mahak yamna icham chamba mi ama oina laki. Ay koi shu ay koi gi leijaba pumna makse thado raga. Ay se ay ginate haibado khallaga. Jishu Krista gumna tauba tai haibase masida uwe ahum subada Philippians chapter 2 the period base ahum subada as a human servant mioibagi manai minai ama oina Jesus did not live a long life of peace on this earth masigi taibong panji Jishu Krista na ing tapna bunsi nung sang na pan kide haibase jo ai khoina uba phange he was rejected and despised by many mi mayam na mahapu yabi kide Jishu Krista po even his own people ko mahaki mioi sing adumak tan phawba mahapu yabi kide mabu receive tawbi kide Nazareth talak pakanda magi kun Nazareth talak pakanda mabu ikai khumna bi kide mabu yabi kide magi wata bi kide and they even try to throw him off the cliff rocky cliff Nazareth yamna precipice haiba ching yamna phajadaba yamna steep oiba adugumba nungna thankraba aduda mabu intharaga hatningai su tawke adumaina Jishu Krista se yamna mi mayamna yabidaba peaceful leitaba adugumba punsi ma oina hinglaki Philippians 2 gi 8 amuka yengba kanda he humbled himself and died on a cross Jishu Krista na mahak ase yamna ingtapa nolukpa ama oire hairaga cross the sidingai du pawba yabiki aduna mahak ki asibase is it was not a noble death yamna respectful oiba ikai khumna biba ningtho ama oibagi ishor ama oibagi matik chaba ikai khumna ba piraga phajana mabu asiba poloi khide adubo ikhoina khange yamna cross mathak ta siba matam aduda cross ta pangting laga hat pa habse mi phatba mi mayamna pamdaba society na pamdaba adugumba yamna shameful ikai ningai oiba adugumba misi du pawba Jishu Krista na aikoi gi damak ta sibi ki hai aikoi na amuka yengba kanda Jishu Krista na ma ishor ama oibagi hak adu thadokhi aduga ma gi pamjaba pumna mak thadokhi ma yamna ningthau oina powerful oina laklaga mi oiba bo adu taw haina haikide adubu yamna nolukna minai amagi saktam laure hairaga taibang pan asida aikoi gi damakta awa nang khangbraga ikai ba kya nanglaga mahakna lan adu ngambi ki haibase aikoi na u phange like Jesus aikoi su Jishu Krista gumna we must give up being who we are ai ase kanara nang ase kanara haibado aikoi lauthok pata bane don't be you anymore nang se nang oiganu ai se ai oiroi da bane
ꯑꯩꯁꯦ ꯑꯩ ꯑꯣꯏꯔꯒ ꯂꯩꯔꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕꯗꯣ ꯑꯩꯈꯣꯏ ꯎꯕ ꯐꯪꯂꯣꯏ ꯑꯩꯁꯦ ꯑꯩ ꯑꯣꯏꯔꯒ ꯂꯩꯔꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯥ ꯇꯧꯕꯁꯨ ꯐꯪꯂꯣꯏ give up your or my rights for Jesus ꯑꯩꯈꯣꯏꯒꯤ ꯐꯪꯒꯗꯕ ꯍꯛ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯗꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯁꯣꯔꯒꯤꯗꯃꯛꯇ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯉꯝꯕ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯑꯄꯣꯁꯇꯜ ꯄꯣꯜꯅ ꯀꯔꯤ ꯍꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ let this mind of Jesus be in you Philippians chapter 2 ꯒꯤ verse 5 ꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯉꯣꯟꯗ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯩꯕ ꯉꯝꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯔꯚꯤꯁ ꯃꯍꯥꯛꯄꯨ ꯁꯦꯕꯥ ꯇꯧꯕ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕꯗ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ take away asida aina haijaningse number 1 da in order for us to submit to God aikhoigi punsi ase ishorda pisin se haradi we must first empty ourselves aikhoigi apamba aikhoigi nungaiba pumnamak se hana thadokpa tai haibase aikhoin uba phangi meaning forget who you are nang ase kanara haibado kautho and simply consider yourself that you belong to someone and that is Jesus aise ai natre ai gi natte ko adubu aise kanagumba amagi oikrabane madu kanagumba adudi kanara harga Jisu gi oikrabane itom tagi natre ko aise mamman pirga leikrabane ko Jisu Christ gi minai oikrabane ko haibagi wakhan adu ai khoida leirabadi then we will be able to submit to God aikoi ase Jisu Christ da pisin ba ishor da leisin ba haibadu ngamgani haina aina haijening bani Galatians chapter 2 gi verse 20 the apostle Paul na kri hai I have been crucified with Christ aise Jisu Christ ga cross da semina khrabani haina hai it is no longer I who live aina tre hauze aina hingli base but Christ who live in me adu Jisu Christ na ingonda hinglaga laikre haina apostle Paul na haibagumna ishor gi seba tause dharma chenba ama oise ishorgi apambado aikhoigi punsida thongsuno hairabadi ichin inausing aikhoigi apambado pithokpa tai aikhoigi self ase hana siba tai haibase Sunday gi portion digi aikhoina uba phange Monday gi parada amugi yengmakanda dying comes before knowing God's will ishor gi apamba se krira haibadu khangnanabagi damakta aikoi gi hakchang gi apamba se hana sihanba tai haina aikoina Romans chapter 12 gi verse 1 and 2 adu de yengmakanda sumaina uba phange how can we know God's will for our lives aikoi gi punsida ishor gi apamba ishor gi aningba ishor gi plan do krira haibadu aikoi kramaina khangba ngamgani Paul na haye if you want to know God's plan in your life nang punsida ishor ge apamba ishor ge aningba ishor ge will ado nang na khangning labadi you must give up everything nangi leijaba pomnamak ado nang na hana sihan batai pithok patai nangi taibang pan gi nungai ba nangi hakchang gi apamba do hana thadok patai haina apostle Paul na haibi Romans chapter 12 gi verse 1 and 2 da aikoi ni yengba kanda karam hai tawradi aikoi ne ishor gi aningba aikoi gi punsida Jisu na taw haning ba do karam hai na aikoi ra khangba ngam gadra haibana aikoi na Romans chapter 12 gi verse 1 and 2 adu di yengba kanda asumai na tawradi aikoi ne ishor gi aningba se khangba ngam gani haibase uba according to Romans chapter 12 verse 1 and 2 asige matung inna when we have a true understanding of God's mercy for us ishor gi nungsiba ishor gi minungsi ishor gi thauzal ishor gi kuina khangbiba ishor gi mercies nungsibiba ado aikoina truly understand Phajana gyan ta khrabadi we will know his wills for our life aikoi gi punsida ishor gi apamba do karira haibda aikoina khangba ngamgani hai Romans 12 verse 1 and 2 gi matungina ko ishor gi minungsi ishor gi thauza ado nangna tasengna truly understood Phajana nangna gyan ta khrabadi ishor gi apamba se krira nangi punsida haibada uba ngamgani ani subada when we offer ourselves as living sacrifice to God aikoi gi hakchang ase ishor da ahingba irat pot oina katpa ngamlabadi aikoi maduna ishor gi aningba se aigi punsida krira haibada uba ngamgani aikoi gi hakchang kramaina how is the body to become a sacrifice aikoi gi hakchang ase ishor gi damakta ahingba irat pot oina kramaina aikoi na katpa ngamgadra let your eye look upon no evil thing nangi mituna phattaba asi yade haiba adu de yengdaba oisunu and it had become a living sacrifice adu oirabadi nangi mit ado ishor gi damakta ahingba irat pot oina kat khrabani hai Let your tongue speak nothing filthy nangi chin asina nangi lai asida phattaba kari shu ngangdaba oisunu and it had become a living sacrifice to God adu oirabadi nangi lai nangi chin ado ishor gi damakta ahingba irat
iratpot living sacrifice oikrabani haina Romans chapter 12 verse 1 and 2 asida uba phange. So when we understand God's love, ishor gi nungsiba se aikoina phajana khangkraba, and when we sacrifice ourselves as living sacrifice to God, aduga aikoi gi haksang ase ai gi mitna pap tawrabadi madu amuk senghanba, ai gi lay asina pap tawrabadi madu amuk senghanba, aduna madu sing adu ishor gi damakta aikoina ahingba irat oina chum thok hallaga amuk katpa ngamlaga lairabadi, then we will have a renewed mind. Adu oirabadi aikoigi thawai, aikoigi wakhal, aikoigi khanjaba pumnama ase renew anauba oirakani hai. When we have renewed mind, aikoigi wakhalon ase honglak pakanda, then we will know what God's will for us is. Ishorgi apamba aikoigi punsida karira haibado, aikoigi wakhal asina honglak pakanda, ishorgi apamba do aikoina uba ngamgani haina. Ngasi Sabbath school gi author na aikoibo smaina tambiraga lay. When self is not completely dead, aikoigi apamba, aikoigi haksang, aikoi taibang pan gi nungaiba asina aikoibu adum ngamlaga masisi aikoina sihandraga layrabadi. God allows difficult experience. Ishorna soidana aikoigi punsida awa anangi chaitheng ase soidana pirakani krigi damakta and suffering to show us our sin. Aikoigi pap adu utpina nabagi damakta aikoigi punsida awa anang ase ishorna adum haina pirakani haina. When we give to God the things we want the most, we start to understand the cross. Aikoigi punsida aina khwaidagi pamjaba masi mangaire aina pamjaba haiba aikoina pamjaba posingdo aikoina pithokba ngamba haurabadi cross adugi meaning adu aikoina understand gyan taba haurani hai. Our suffering give us the chance to know Jesus. Aikoigi punsida awaba lakpasina kari khudong chaba pibra hairga Jishu Christa se karira kanara haibado khanghananabage adugumba chance pibane haina hai. Our suffering is an invitation from God, from Jesus. Aikoigi punsida awa anang lakliba pumnamakse Jishu Christa digi invitation lakpane. Jishu Christa na aigumna tamjau haina aikoi ngonde invite tawbane haina aikoina lawgadabane hai. Jesus invite us to fellowship with him. Mana wakibagumna aikoishu wasunu haina aikoibu Jishu Christa na invitation as a pibane haina hai. Asumaina aikoina positive thinking da aikoina khallabadi ichin inausa aikoigi punsida awa anang thengnari base aigi asoiba kaya laibane neko aduna madu chum thokpa aduna aigi joy harauba amani ko maramdi madugi chum thokpa da aina awa anang nang lebase Jishu Christa ge awa anang nang badu da aishu saruk yabani ko haibada aikoina khanba ngamgadabane. Take away, masida aina haijaning masi. Take away number 1, whenever we face crucible in our lives, aikoigi punsida kari gumba tangkakta aikoina awa anang chaitheng ase thengnarabadi. It is a reminder that we are yet to die to self. Aikoigi punsida awa anang kari gumba thengnarabadi masina aikoibu ningsing halebane madudi aikoigi self aikoigi haksangi apamba pumnamakse aikoina si handri mang handri haibado ningsing halaga laibane haibase khallaga awa anang lakpa khuding o aigi isa se apamba sina ngamduna lairi ko haiba khallaga aikoigi apamba do thadokpa ngamnanaba honasi. Take away number 2, repair that part of you which always fails to do good works. Nangi khutna pap tawraga lairibra, nangi mit na pap tawraga lairibra, nangi nakong na pap tawraga lairibra, nangi chinban sina pap tawraga lairibra, adu oirabadi pumnama adu sengdokle hairaga amuka aphaba thabak tawningai is Jishu Christa ta madu living sacrifice oina katpa ngamningai ekoina hotnasi. Take away number 3, the joy of being in crucible is that we are experiencing pain with Jesus, and that help us to know more of who Jesus really is. Aduna aikoigi punsida awa anang lakpagi manung asida aikoina haraugadabadi karira hairaga aikoigi awa anang se itomtana aina awa anang khangba nate adubu Jishu Christa ga ai awa anang khangminaribani ko aduga Jishu Christa ga awa anang khangminakrabadi Jishu gi awa base kayamuk wabra haibado nangna khangani amasung Jishu gi minungsi se kayamuk chawbra haibado nangna uba phangani. Maduna awa anang kaya gi marakta aikoigi joy harauba experience oihanse haibase aina haijaning mane. Willingness to listen, taba haiba mina haibadu inba haiba haibagi maramda aikoina 1 Samuel chapter 2 adu yengba ganda aikoina priest Eli gi macha ani haiba indaba
Ishorgi wa tadaba macha anigi wari yamna phattaba wari adu aikhoina uba phange amuka first Samuel chapter 3 adu di yamba kanda Samuel haiba nupana kramaina ishorna kaubuda ta khibra ishorgi seba kramaina tau khibra haiba say first Samuel chapter 2 amasung chapter 3 asida uba phange masisi yamna contrast oye Eli gi macha ani aduna haiba indaba. They are not ready to listen. Tani ngai makoi ready taude. On the other hand, on the flip side, amuka nakan amarom di yang laga Samuel na ishor na haibado mana illaga taraga illaga thabak suki bagi contrast oi bawari ani se aikoi na uba phange. Eli gi machanupa ani Hofni amasung Phinehas ase Eli gi machanupa ani ni makoi ani se they don't care about God ishor ase kanara haibase makoi ne care taude and they don't care about serving him kram haina mabu seba tausira haibase makoi na kadisho makoi gi punsi de care oina yamna aruba oina lobi ki de ishor na asi tawo haibado makoi taning de they forced to get the best part of sacrificial animal makoi se mapa gi mateng palaga laisang da thabak suri basing ne office ama hall tawri basing ne adubo makoi na nampu da by force high Bible da koina yamba kanda nampu da sacrificial animals sing adugi best part adu makoina nampu da loki and on the other hand amuka madudigi handok pase krira sexual relation with temple woman laisang da thabak suriba nupi singa phataba lamchat chatlaga yamna ikai hangoiba tha lamchat chatkhiba ase Hofni amasung Phinehas ko Eli gi machanupa ani ne tawkhiba pamni Eli na masigi pau ase taba kanda mahakna machanupa ani gi asoiba du uraba kanda he talks to his son machanupa ani du kausilaga nakoina tawriba si chumde haina mahakna chaiki but then Eli doesn't do anything else to punish them adubu mapa ama oina responsibility phajana lauraga nakoi ani na hold tawriba office laisang da thabak suba ama oina amasung priest ama gi macha ama oina nakoi ni na si tawriba si yade aduna nakoi ni gi thabak ase lowthorage haina punishment pi ki discipline taubi kiba adugumba extra mile ama phau changbi kide adu accept na koi ni na tawri bse phatte haiba du khak haibi bagi damakta Eli machanupa ani phattaba ani gi punsi gi pap adugi mahai oina machanupa ani tu warak bangam na bagi pap adu manu su phangki haiba gi wari ai khoina loina khangba khange loina ai khoina khange aduna first Samuel amuka atop da aikoina yenglabadi Samuel gi punsi de yenglabadi first Samuel chapter 3 gi verse 10 aduda ishor na mangonda hai the Lord came and stood there calling us that the other times hana Samuel haina kauba matamda mana Eli gi manak changlaga nang aibu kaubra haina hangki Eli hai amuka tumba chalo ishor na oigani haiba kanda hojik the same voice ngasai gi makhon maktuna ahumrak mabu Samuel haina kaurakhi kaurakpa madam da Samuel na kari hai then Samuel said Samuel na kumme speak for your servant is listening hai biro ipa ishor nangin nanai taraga leire haina Samuel na khumke aduga Samuel na ishor na haiba khuding adu take he is ever ready to listen to God makti ishor na haiba do taningai ready tawraga leye taraga leye aduga yamna phajaba Samuel gi paukhum aduda ekhoina uba phangbadi krira speak O Lord ishor nangna haining bado hai biro your servant is listening nangin nanai ai taraga leye haina haiki adugumna aikoi so sometimes ishor da aikoina ishor gi apam do aikoi bu uhan biyo haibana aikoina nizaba adu khangnatana ishor ase kanara haiba aikoi khangna na bagi damakta speak O Lord to my life aigi punsi da ishor nangi apam do uhan biyo khangan biyo ngang biyo haina aikoi so haiba se darkar ta ye haiba se ngasi gi parade gi aikoina uba phange aduna James chapter 1 verse 19 de kari hai you must all be quick to listen nakoi mayam phajana taba ngamba hekda taraga lausin ba ngamba adu oigedabani yamna thuna lausin ba tasin ba ngamba adu oigedabani slow to speak adubu nakoi ngangba matamda tapna ngango and slow to get angry aduna yamna thuna saugan ba adu tawgunu hai James na hai be se quick to listen and slow to speak taba haiba asige kana base adukki matik laye habse Bible dagi uba take away asida aina aikoina lawzagadaba paradi career take away number 1 disciplining our children and church member is a must aikogi imungda mama mapa ama oina responsibility hold tawba amoina aikogi icha issue sing na ngauraga leiba kanda adu phatte haibi ba chinna haibi ba adu khaktana traga this disciplinary action ase lokhat pham tho e haibase ngasigi Eli amasung magi macha ani gi wari digi uba phange the
The same thing in the church. Aikoigi singlup tasu singlup na yadaba tawriba singdo aikoigi manual gi matung ina makoi bu warak watem biba se darkar lay. Adu tawbidrabadi ichin inaw sing aikoigi imung da aikoigi society da aikoigi church da leader ama oina mama mapa ama oina aikoigi icha sing aikoigi members sing na aranba thabak tawraga layba sing ado aikoina matam jana correction tawbidrabadi aikoigi correction tawbudo makoina lawdrabasu makoibo aikoina disciplinary action ase pai khat pidraga adum thamlaga layrabadi soidena ilaigi mathakta takiba awabado aikoida su tagani habse aikoina chection batai. Takeaway number 2, lack of listening makes people fools. Taba haitaba taning da bahai basine miyoi ba aikoibo apang ba oyhali and open ways to commit more mistakes. Aduga aikoigi punsida matang asoiba tawningai ge lambi thong chauna hangbi habse aikoina uba fange. Aduna aikoi taba haiba tare lausin ba haiba tai. Hojikki mathang tarakpada self-reliance, trusting self more than God. Ko ishor budi helaga aikoi isabu henna thajaba aikoi isabu henna wangna thangat pa gi asoiba se karira aikoi namasi gi wari se 1 Samuel chapter 13 gi verse 1 through 14 aduda aikoi na uba pange. Adam amasung Eve na Eden gi ingkol da pap ta ki habadu khange aikoina aduna Eve na Eden gi ingkol da pap ta ki baze ishor bu daw tawba adu khangnate adu bu krira mana khan magi pap se krira harga Eve ki pap se I know better ai ne hena khangena I'm smart enough ai ase yare da haye da ai gi wakhal na khan baze ai gi min na u baze ai na tawba yare da ko believing herself masama tom da bu thajaba ishor on the depend tawdaba ko adu self reliance matom da khanjaba I mean matom ta ngon the depend tawjaba ishor da hangdaba adugumagi papne if na Eden gi ingkol da pap ta ki baze ishor bu chingna ba daw adu khangnate but adu bukrira believing herself matom ta bu thajaba hangning da ba adu gi ta ki ba papne habse ekoina uba pang hoi Samuel na Saul bu Israel gi ning thau oiro haina ishor gi hukum gi makhada ma bu anoint tawbiraga amasung Saul nang na ning thau oiro pakanda masi tawko haiba advice instruction rules mayam Samuel na tambi ki aikoi na madu 1 Samuel chapter 10 gi verse 8 adu do uba phange Samuel na Saul ngon da haye nang Gilgal da lairo aduga numit tare ni ai bungayo ai lakani numit tare ni shuba numita aduga aikoi irat puja ishor gi damakta sacrifice tawgani haina haibi ki Hoi, adumang sa King Saul na ngairaga laiki. Adubo 5th day, 6th day lakidre. Adubo 7th day pawbada ayuk pawba laktra bakanda. Maybe it might be morning haina commentary krana hai, commentators krana hai. Asumay na mana ayuk aduda Samuel bu ngairaga Saul na magi apamba self-reliance tawraga, self-depend tawraga. Believe himself amuka layre harga if kumda. Matom da thazaraga Samuel na tawgada ba thabak adu tawki habise aikoina uba phange. So Saul did the work of a priest and sacrificed the burnt offering before Samuel come. Samuel na lagtringay da numit taret ni shuba numit aduda Palestine mi sing na mabulan tang raga aikoi loina siba tare haina ma kanjani ngai gi damakta hoi aphaba gi thabak pudi oye adubu ma gi natba mana tawroi da thabak ado priest amana tawgada thabak ado ning thau mana tawrubagi pap adu taki aduna so the Lord no longer protect Israel. Maduna maram oiraga ishor na ay Israel masasing asibo protection piraroi ko haina haibi kibigi wari du khangi. Saul did 3 things that caused him to depend on himself. Matom tangon na mga ngazay haibase Saul gi punsida aikoina saruk ahum thokna mahiram ahum thokna aikoina uba phange. Adudi ahan bada karira Number 1, Saul says, I saw 1 Samuel chapter 13 verse 11 there yang makanda. Palestine gi force singna makoi bu Israel masasing bu lan laraga makoi bu nam thagado re haibado Saul gi mitna uki. Palestine gi mi singna laklaga magi lan mi singna matang chelaga magi damakta mabu ngak senengai lan mi chahum chamri khakta ngai ra bakanda mangna magi lan mi sing chen badu ura bakanda kari tawre. So he does what is happening with his own eyes without waiting of God. Ishor bu ngaidaraga magi uri bamit aduna o asidi siba tare na asidi soiba tare na haina mana hekta judge tawraga action low khatki mana uba aduda mana thajaki. Number 2, next Saul says I said aduna aina sumaina haina I ko give 1 Samuel chapter 13 verse 12 to uba pange. Saul said that the Palestinians will beat Israel's army. Saul na haiki aina hairi bane
soidana Palestine gi mi singna Israel masa simbol soidana hatokrani. I said, not the Lord said. Ishor na hai da ba. Ishor gi apamba ngang da ba. Adu bu magi apamba ngang ba aduna matom da ma depend tawki. Mana hai ba da chumle hai ba ma khan ki. Ahum subada Saul says I fell. Howzik de mana ukre mana haikre aduna howzik de mangonda magi hakchang da phawkre asi aina tawba yare haina phawkre. As Samuel is not arrived, Samuel na laktra bakanda, Saul cannot wait any longer. Mangai bangamdraga. He felt that mahang na khankre adudi if he didn't offer sacrifice to God, ishor ngon da mana irat puja tawdrabadi ekoi loina sireni khalle hairaga Saul na irat puja tawna na bagi sa adu hatlaga mana burn offering adu katki. 1 Samuel chapter 13 verse 12. Okay. Aduna Saul gi downfall magi punsi da mathang downfall tarakhe se karigira matom da bu depend ba ishor bu ngai da ba ishor bu depend da ba Samuel na haibi ki ba adu ngai ba ngam da ba adu digi mak na mamit na uba adu da judgment taw ki machin na ngang thok ki ba adu na achum ba ne haina khan ki adu go mana tawroi da ba tabak to aina tawba yarani da haiba ga wakhan adu lak pa ge mathang mangon da ishor da depend sup taw draga magi khakta mana khangba mana uba adu khakta da mana depend tawrga thabak ase tawrakhibagi damakta magi punsi da downfall adu uba phange khoina. Proverbs chapter 3 verse 5 amasung 6 adu di yengbaga trust in the Lord with all your heart and lean not on your own understanding. Ishor da nangi thawai hakchang wakhan pumnamak yaurga nang thajau nangi ahaiba nangi akhangba adu da nang kaidongai dusu lin tawgunu ngajagunu hai. In all your ways submit to him nangi khongthang khuding makta ishor ngon da nang na pisilo and he will make your paths straight adu oirabadi ishor na nang na chatkadu lambi do atingba achumba aphaba lambi pibi gini hai. Saul gi punsi da thokibra isin in housing thokidre in all mana trust in the Lord adu tawdraga ma ki understanding apamba adu da mana thazarega magna thabak tawki aduna mana tawgada thabak pumna magi lambi pumna mak to ishor ngon da pisin da bagi magi mangda lakada ba lambi sing ado straight oidre crooked oire amamba na than ki habse ekoin uba pangi take away asige paradi ge ekoin lawbi yabdi karira waiting patience is important ngai ba haiba kuina khangbi ba habse yamna maru oye habse ngasi gi Saul ge wari digi so ekoin uba pangi aduna Saul na Samuel bu ngairam labadi ko things would have been different asumai na thoklam lo Israel gi punsida adu bu ngai ba ngam da ba rushing before God running ahead of God ishor gi mang da chen ba ishor gi matam adu ngai ba ngam da ba ko asigumba yamna hatu tawba ase ekoi na Sabbath nan gi Sabbath adu su tam ka Elijah gumba aduga Sarai gumba ko natraga Samson gumba makoi gi punsi da thoki bugum na Saul na su ngai ba hai ba adu lai bagi awa anang ase lakhe ekoi gi punsi da su ngai ba hai ba habse yamna darkar oye habse ngasi gi take away oina loza si take away number 2 da ekoi gi job description ase ekoi na khang batai amana tawgada bu ekoi na tawroi da bani church elder amana tawgada ba deacon amana tawgada bu do icham chamba church member amana hekta ai madu laktre haina hekta tawba yade aphabagi thabak oira bu su ishor na thau tai bi khraba mi amana tawgada bu thabak ado ekoi na tawba yaroi haibasisu ngasi gi paradi ge ekoi na uba phange aduna ekoi gi job description ase khang batai mama ama oibagi mapa ama oibagi ekoi na tawgada ba thabak adu khang batai madu tawra church leader ama oibagi pastor ama oibagi elder ama oibagi deacon ama oibagi Sabbath school superintendent ama oibagi madu gi thodang sing adu ekoi na tawdraga ai leitre ma laktre haina ekoi ama na hekta tawba habse approval authorized leitring ai da hekta tawba habse asoiba laye habse ngasi gi Sabbath school de gi so ekoi na sumaina use hauzik ti iroi ba da substitute mahut sinba ko Zechariah chapter 4 verse 6 ta human thinking or past experience asida ekoi na yeng laga ekoi gi tung da hau khiba ekoi na thengna rakhiba experience mayam adu yeng le haraga ekoi gi wakhan asida ekoi na nga jarerga maduna ishor bu substitute oiraga mangda lakliba problems kaya kari tawba khuding makto ai sumaina thengna khre ai adumaina tawkrabane asiji sumaina tawrga phagani haina nangi past experience adu da depend tawrga ishor bo substitute tawhalaga thabak tawba haibse miyoi ge ponsi da toina lai ko ai koina hangning da ba ishor ngon da nining da ba ishor gi advice loaning da ba ko adubu ai gi experience adu the best tawraga amasi da phagani maduna phagani asina chumgada bani haina nangi experience da best taw khalak labadi you are substituting God ishor gi mahud sinhalaga laire habse ekhoina khanglaga madu check sin batai
Hoi aikoigi punsida there are many things which make us happy aikoigi punsida harau hanba mayam laye madu harau hanba mayam aduna hojikti gari dawre ishor bu put aside tongana thamre haraga maduna aikoibu ishor gi mahut substitute oina aikoigi punsida aikoina loina ragalai for example money sen thum lairabadi maduna ishor gi mahut aikoina sinhalaga lai physical beauty sak फजरबदी अखोगी चुंग फिरान चारबदी नंगी सक्तम यामना फजरबदी नंगी फजबा अदुना नंग ईश्वर बो सब्स्टिट्यूट तौरगा ईश्वर गोंदा नंग डिपेंड तौबा काउथोए पॉलिटिक्स को शक्ति पाइनिंगाय अंगम अथौ ओइनिंगाय नंग यामना मीना बेबार तौबीबा पॉलिटिशियन अमा ओइनिंगाय हाइना होटनबा मतमदा मदु फंगलबा कांदा नंगने ईश्वर बो काउथोए चर्च चनिंग दे ईश्वर गी मरमदा नंगांगनिंग दे ईश्वर गी दमकता करिसु तौनिंग दे चिंथीबा हौरे करी तौबा हौरे मदुना नंगी ईश्वर ओइहल्ले मरकता दि फेम रेपुटेशन नंगी मिंग चट फजबा को ताइबंग मी मयामना नंगबो हेलो फजरे हाइना खुबाक फुबीबदो पाम्बा नंगबो फजन ngangbीबा नंगी फेम नंगी रेपुटेशन अदुना ईश्वर बो सब्स्टिट्यूट तौहलगा लैरिब्रा नंगी पॉलिटिक्स अदुना ईश्वर बो सब्स्टिट्यूट तौहलगा लैरिब्रा नंगी नसक फजबा नंगी चुंग फिरान चाबा नंगी फिगर फजबा नंगी आउटवर्ड अपीयरेंस फजबा अदुना ईश्वर बो सब्स्टिट्यूट तौहलगा लैरिब्रा नत्रगा एकोगी सेन थुम सना लुपाना एको ईश्वर बो सब्स्टिट्यूट तौहलगा लैब्रा यामना चेकसिनिंगाय लै इसिनि नाउसिंग जकरियाना सुमाइना हाय करिगुम सैताना एकोगी पुंसिदा पोसक अमना अखोइबु ईश्वर की महुत सिनगनियाय ईश्वर बु रिप्लेस तौनिंगाय ईश्वर की सब्स्टिट्यूट तौनिंगाय होटनरकलबदी मसी तवो हाइना अखोइबु जकरियाना तंबी जकरिया चैप्टर 4 की verse 6 ता so he said to me Jacariana hai adumaina ishorna aingonda haye this is the word of the Lord to Zerubbabel the hairak pawane ishorna not by might Pangal na nate, nor by power, angam athaw na nate, but by spirit. Adubo ay gitaway na ni, says the Almighty Lord. Ingam ngamba ishor na hay na. Zechariah chapter 4 verse 6 ta uba pange. Aduna masigi wari ase ay koy na. After many years away from home, Jews sing na makoy gilaybak ase thadorga. Migi lam da minahay oy na phado oy na. Kuy na layro krabagi matungda. Amuka makoy gilam Israel da. Amuka halag pa matamda. Makoyna ishor gi laisang ado Jerusalem da amuk sagat ningai honai adubo akoina wari do loina khange adubo Jew singna ishor gi yum sagat ningai laisang amuk repair taw ningai habdo atopa mi singna kairoi lekai da leiba khungang atop da leiba mi singna thinki ase akoina Ezra chapter 4 dagi chapter 6 phaw do akoina par di phang uba phange achumaina masdu awa anang thengna raba matam da Zerubbabel amasung Joshua na leadership tawraga madu sagat ningai hotna ba matam da mi mayam ga thingba lakpa kanda makoi amna disgrace tawraga leiba kanda Jacariana, Hauziki Zechariah chapter 4 verse 6. Ishorna Zerubbabel da pirakpa wa adu purga Zerubbabel da tamraga encourage tawbiki. Aduna kari hai ishorna Zerubbabel amasung Joshua na koi anina ishor gi laisang sagat pa se complete tawhan gadabani na koi karisu ki ganu mase miyoy bagi pangal na mase miyoy bagi sakti na ngam gadabanate adubo ay gi thawai na amasung ay gi thawai na ngamhan gani aduga ay gi thawai adugi marakta kari tawgani my providence and grace ay gi wat na ba na koi na nangbo na koi bo pibi gani amasung ay gi thawza na koi bo pibi gani aduna pukning sonda ganu ay encourage tawbiki remember masida koi na ningsing gadaba our strength cannot do anything Aikoi gi miyoy bagi haksang gi pangal asina aikoi karisu tawba ngamloi our power is limited aikoi gi angamba sakti asiti limitation la ye asin inausa so nothing can ever substitute God aduna ishor gi mahut kanana su sin ngamloi Zechariah 4 6 ase aikoi gi damak so lausin se aikoi gi punsi da awa nang lakpa matam da adu awa nang adu kok ninga hena aikoi na lan thum da chenba natraga imung de yanadradi nupi gi nupa tinna pa yanadrabade anupi atopa thirege haiba natraga problem jaja lakpa kan da aptopa da depend tawninga hotna ba se aikoi na kaw thok le hairaga Pumnamak se aikoi gi sakti na aikoi gi panghal na ngamba nate adubu ishor gi spirit thawai asengba du na ngamgadabani habse aikoi na khanglaga changsin bam thoe God will not always give us from suffering hoi awa anang pumnamak adu dige ishor na matam pumnamak ta aikoi bu na thairaga supna na daba wa ba supta lai daba pi supta ta daba punsi adu di ishor na aikoi bu kai do ngai de su pi bi roi but when suffering and troubles comes adubu aikoi gi punsi da awa anang milu pinang sinthar ba kanda asikum ba se aikoi ngon da laklaba
ꯊꯦꯡꯅꯕ ꯃꯇꯝꯗ God may use them as a test to teach us to depend on Him. Madusing awa anang ki marak aduda o ay siya panggal laytena ay gi sakti na ngamdena ay gi power na karisyo tawba ngamdena adudi ay isor ngon na depend tawba darkar lay ko habi ge parado ay ko bu isor na tat na tambiraga lay habse nga sige parado ki uba pangye. Conclusion: submission to God's will comes as we die to our own desire and ambitions. Ishor gi apambado ay koy pisin se, ishor gi seba taw se, dharma chen bo oy na hing se hairabdi ihan han bada kari taw batabra ichini nausing ay koy gi self, ay koy gi apamba, ay koy gi pap chen ba, ay koy gi phat ba wakal pom na mak se han na si han bataye haibse ay koy na uba phangi. Ay koy gi apamba, ay koy gi ambitious, adu taw ni nga na khan bo wakhan na ishor bo block taw rabdi madu si han bataye haibse ay koy na uwe. This opens the way for true service to God and others. Asumay na aikoy gi apambado aikoy na thadok pangamlaga ishor ngonda aikoy na submit taw krabade ishor da amusong aikoy gi fellow beings sing asida aikoy gi service ase phatcha na render taw bangam gani habse aikoy na uwe. The dying seed aikoy asu gehu gi mahay na gehu gi mahay maru aduna gehu gi mahay da panbi da lairi phaw de ma gehu adum oidana rai anau bakri so haurak loy maduna loy krane adum na gehu aduna anauba ama oina na bagi damakta gehu adudagi panbi adudagi taba tai ngai batai si batai adugumna ichini naw sing aikoi gi punsi our past life our old being aikoi gi haukraba punsi aikoi gi aman ba punsi ase phumjin le hairaga masibu si halle hairaga anauba mayo chondaga mahai yamna palaga mi mayamna ishor gi aphabado aikoi gi punsi digi uzaba phangsunu amasung mayon anauba chonglak pasina ishor bo hena seba tawbada maru oiba thaudang adu aikoi gon da piba oishunu ai ja aina haijaning bane tabi khraba mayam da ishor na bor pibi re haraga aikoi gi phattaba mayam ase aikoi na phumdoksi aikoi gi phattaba mayam ase aikoi na lowthoksi aikoi gi right aikoi gi apamba aikoi gi aningba adu sacrifice taw soksi ishor gi damakta adu oirabdi soidana ishor na aikoi gi punsi da bor pibi rega anauba mayol chonglaga mi mayam na aikoi gi through da Jishu Krista bu ubangam bo oishana ishor na mayam bo bor pibi bo oishana.